ꯍꯥꯏꯔꯕꯁꯤꯗ ꯑꯩꯈꯣꯏꯅ ꯑꯈꯪ ꯑꯍꯩ ꯁꯥꯗꯅ ꯇꯣꯇꯣꯝ ꯖꯔꯥꯗꯒꯁꯤ ꯀꯦꯁ ꯃꯈꯟ ꯃꯈꯟꯒ ꯄꯥꯜꯂꯤꯅꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯩꯒꯤ ꯚꯣꯇꯔꯁꯤꯅ ꯈꯪꯕ ꯁꯥꯗꯅ ꯃꯥꯅ ꯍꯨꯏꯔꯣꯏ ꯃꯌꯥꯝ ꯊꯥꯗꯣꯛꯂꯒ ꯃꯥꯒꯤ ꯈꯣꯡꯎꯞ ꯁꯦꯡꯗꯣꯛꯄ ꯃꯥꯏ ꯃꯇꯨꯒꯤ ꯐꯅꯦꯛ ꯁꯨꯕ ꯃꯤꯑꯣꯏ ꯈꯔ ꯊꯥꯗꯣꯛꯂꯒ ꯍꯦꯛꯇ ꯇꯣꯇꯣꯝ ꯖꯔꯥ ꯒꯨꯟꯗꯥ ꯇꯧꯕ ꯅꯍꯥꯟ ꯑꯩꯉꯣꯟꯗ ꯏꯌꯥꯔꯄꯣꯔꯠ ꯊꯧꯗꯣꯛꯇ ꯀꯤꯗꯅꯦꯄꯔ ꯇꯧꯁꯤ ꯃꯥꯁꯤ ꯇꯦꯔꯣꯔꯤꯁ ꯅꯠꯇ꯭ꯔꯣ ꯇꯦꯔꯣꯔꯤꯁ ꯂꯤꯗꯔꯅꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯇꯦꯔꯣꯔꯤꯁꯅꯤ ꯁꯔꯀꯥꯔꯁꯤ ꯇꯦꯔꯣꯔꯤꯁ ꯒꯣꯔꯃꯦꯟ ꯑꯣꯏꯍꯜꯗꯣꯔꯦ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯒꯅꯇꯟꯇ꯭ꯔꯁꯦ ꯑꯆꯨꯝꯕꯗꯨꯗꯤ ꯍꯥꯏꯕꯗ ꯑꯌꯥꯕ ꯄꯤꯔꯤꯕꯅꯦꯕ ꯆꯤꯟ ꯃꯦꯟꯁꯜꯍꯜꯂꯦ ꯃꯥꯅ ꯑꯦꯐ.ꯑꯥꯏ.ꯑꯥꯔ ꯆꯜꯂꯤꯕꯤ ꯃꯔꯝ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯕꯤꯔꯦꯟ ꯁꯤꯗꯐꯥꯎꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯥꯟꯁꯤ ꯂꯣꯏꯔꯣꯏ ꯈꯪꯉꯤ ꯑꯗꯒꯤ ꯃꯥꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯦꯛ ꯑꯣꯏꯔꯤꯐꯥꯎꯕ ꯂꯥꯟꯁꯤ ꯃꯥꯅꯕꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯗ꯭ꯔꯗꯤ ꯁꯤꯒꯤ ꯀꯨꯀꯤ ꯃꯩꯇꯩꯒꯤ ꯂꯥꯟꯁꯤ ꯂꯩꯔꯝꯒꯗ꯭ꯔꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯗꯥꯏꯇ ꯃꯁꯛ ꯈꯪꯗꯕ ꯃꯌꯥꯝꯅ ꯁꯤꯗꯒꯤ ꯋꯥꯊꯣꯛ ꯃꯌꯥꯝ ꯃꯊꯪ ꯁꯝꯅꯗꯅ ꯍꯧꯖꯤꯛꯇꯤ ꯄꯨꯡꯆꯥꯏ ꯆꯥꯏꯔꯦ ꯀꯗꯥꯏꯗꯒꯤ ꯍꯧꯔꯛꯏꯅꯣ ꯀꯗꯥꯏꯗꯒꯤ एसटी कदाइदगी फॉरेस्ट रिजर्व फॉरेस्ट कदाइदगी फॉरेनर कदाइदगी मान सही मंगा सासोन तो वो लाख रमने सही मंगा प्लान लोए रमने सासोन अदुदबु माना पोपी ngarang de thabro matam no popi karmai karban to minamba adigi foreigner mayam sibo mana sही मंगा karmai changlakwa karmai mayum jaramba ngarang de mayum sabro foreigner mayam sibo manipur laga oi